अमरोमदा थासिगी कुदमाथोय हयिंगदगी चथगनी हाइना थौरांग लेबा संगाई फेस्टिवल पांथोकपा यानिंगदि हाइना ngasi Wangjing Kodompokpi Sports Complex ta leiriba IDP sing wakat meefam chathakhare relief camp Wangjing Kodompokpi Sports Complex na sintuna Kodompokpi Sports Complex gate mamang do chathakiba wakat meefam aduda miyamna free movement first next sangai festival first resettlement next sangai festival we boycott sangai festival haina thaba placard kaya sijanaki wakat meefam aduda saru yakibi mori dagi romi bala kobi IDP mana phongdorpada lising ani kulumdoi dagi horokiba kanglukki irang adu number moiraga hosik relief camp sing da mioi lising kaya sojafam loduna leiri relief camp to leiri sing asina masa masa gi yumda hanjinduna laitana leitri pawbadi lanasi loire haiba lobi yaroi iraija kaya amana wana atopada tangzaduna leiringai cheraga sita karamba wakhalonda harau kumai amati festival la chingba kaya si tauningba phawribano manipur da leiriba iraija pumnamakta mafam kuding अपन बेयाउदना चटपे यारबो मतम अमसुंग IDP सिंग असिना मसा मसागी मयुमदा हंजिनदुना लेताना लेरबो मतमदा हराउ कुमई अमति फेस्टिवल चिंगबा तोंनिंग खुदिमक तोबियो हौजिमकिदी मियामना हराउ कुमई न चिंगबा कया पांथोक्तुना IDP सिंग पुंगनिंग नुंगाइतनबा सिनबिगनो हाइना लेंगाकी पुंगनिंग चिंचिलकली Manipur da leiriba mafam khudimak che khoina chaningba mafam da chatpa yaraba free movement oiraba matam da la la si loigadabane ba adui matam da tawningba festival tawbiu sangai festival tawgera kari tawge tawbiu hojik makti akhoi gi awaba se kitang ubiu haina khoi haijaningi